ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯇꯤꯡꯈꯪꯒꯤ ꯂꯩꯔꯥꯡ 10ꯁꯨꯕ ꯇꯥꯡꯀꯛ. ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ. ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯅꯤ ꯆꯪꯁꯤꯟꯕ ꯉꯝꯗꯦ. ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯑꯅꯤꯗꯨꯁꯨ ꯈꯪꯌꯦꯡ ꯌꯦꯡꯅꯩ. ꯂꯤꯟꯊꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯇꯐꯤꯡ ꯆꯦꯟꯊꯣꯔꯛꯄꯅꯤ. ꯃꯥꯡꯒꯣꯜꯗ ꯃꯆꯦ ꯂꯩꯔꯝꯗꯕꯗꯨꯗ ꯈꯪꯀꯧ ꯀꯧꯔꯛꯏ. "ꯆꯦ!" ꯄꯨꯟꯁꯤꯕꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯤꯕꯗꯨ ꯂꯥꯏꯖꯗꯤ ꯇꯥꯍꯧꯗ꯭ꯔꯦ. ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯄꯨꯟꯁꯤꯕꯒꯤ ꯅꯣꯛꯃꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯃꯟꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ. ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯈꯪꯀꯟ ꯀꯟꯊꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ. ꯑꯀꯤꯕ ꯐꯥꯎꯔꯝꯗꯕꯗꯨꯁꯨ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ. ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ. ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯂꯤꯟꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯜꯂꯒ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ. ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯊꯝꯂꯒ ꯁꯣꯔꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯊꯩ. ꯂꯤꯟꯊꯣꯏꯗꯤ ꯄꯨꯟꯁꯤꯕ ꯎꯗꯦ. ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯃꯆꯦꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯗꯨꯗꯅꯤ ꯎꯔꯤꯕ. ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯛꯆꯥꯅꯅ "ꯏꯆꯦ, ꯀꯩꯗꯧꯔꯒꯦ?" ꯂꯥꯏꯖꯗꯨ ꯋꯥ ꯉꯥꯡꯗ ꯂꯤꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯃꯥꯡꯒꯤ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯤ. ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ. "ꯂꯤꯟꯊꯣꯏ, ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯍꯣꯕꯗꯒꯤ ꯁꯨꯃꯥꯡꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ." ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏꯗꯨ ꯀꯤꯕ ꯑꯃꯗꯨꯝ ꯌꯥꯎꯏ. ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ "ꯀꯩꯅꯣ ꯏꯆꯦ, ꯅꯪ ꯍꯥꯏꯗꯨꯕꯣ? ꯌꯦꯡꯗ ꯌꯦꯡꯉꯨꯁꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯐꯩꯖꯣꯝ ꯁꯦꯠꯄ ꯅꯨꯄꯥꯗꯨ ꯂꯩꯔꯤꯕ ꯑꯝꯇ ꯌꯦꯡꯉꯨ." "ꯇꯜꯂꯤ ꯀꯤꯖꯩ, ꯇꯝꯅꯕꯤ ꯑꯣꯏꯔꯝꯂꯗꯤ." "ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯤꯅꯣ? ꯇꯝꯅꯕꯤ ꯅꯠꯇꯦ, ꯃꯤꯅꯦ. ꯌꯦꯡꯗ ꯌꯦꯡꯉꯨ." ꯂꯤꯟꯊꯣꯏꯁꯨ ꯊꯣꯡꯅꯥꯎꯒꯤ ꯑꯍꯣꯕꯗꯨꯗ ꯄꯥꯛ ꯌꯦꯡꯕ ꯉꯝꯗꯦ. ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯌꯥꯝ ꯀꯤꯅ ꯌꯦꯡꯏ. ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯤꯔꯣꯜ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯁꯥꯡꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏꯗꯨ ꯃꯃꯤꯠꯇꯨ ꯈꯪꯎꯏ ꯎꯏꯁꯤꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯆꯦ, ꯁꯤꯗꯤ ꯇꯝꯅꯕꯤꯗꯣ ꯅꯠꯇ꯭ꯔꯣ? ꯑꯩ ꯀꯤꯖꯩꯌꯦ. ꯅꯪ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣ." ꯂꯥꯏꯖꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯅꯥꯎ ꯑꯍꯣꯕꯗꯨꯗ ꯌꯦꯡꯏ. ꯍꯧꯖꯤꯛꯐꯥꯎ ꯄꯨꯟꯁꯤꯕꯗꯨ ꯍꯧꯒꯠꯂꯝꯗꯕꯗꯨꯗ ꯂꯥꯏꯖꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ. "ꯑꯁ, ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯅꯤ ꯇꯧꯔꯤꯁꯦ. ꯏꯃꯥ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯋꯥꯊꯤ ꯆꯥꯔꯅꯤ. ꯑꯩ ꯀꯃꯥꯏ ꯇꯧꯅꯤ?" ꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯖꯅ ꯊꯕꯥꯛꯇ ꯍꯥꯏꯐꯦꯠ ꯅꯝꯂꯒ ꯍꯧꯒꯠꯈꯤꯕꯗꯨꯗ ꯍꯧꯒꯠꯀꯅꯤ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ. ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯨꯠꯇꯨꯅ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯊꯝꯂꯒ ꯃꯣꯟꯗ꯭ꯔꯪ ꯀꯟꯅ ꯁꯥꯟꯅꯔꯤ. ꯁꯣꯝꯗꯁꯨ ꯔꯟꯕꯤꯔꯗꯨ ꯑꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ "ꯑꯁ, ꯅꯣꯏ ꯅꯌꯥꯝꯕꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯍꯧꯖꯤꯛꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯝꯇ ꯆꯠꯂꯨꯅꯦ." "ꯏꯌꯥꯝꯕ, ꯑꯝꯇ ꯆꯪꯃꯤꯟꯅꯔꯨꯁꯤꯕ. ꯑꯩ ꯏꯊꯟꯇꯗꯤ ꯇꯜꯂꯦ." "ꯑꯩꯗꯤ ꯆꯪꯕ ꯌꯥꯔꯣꯏ. ꯂꯥꯏꯖꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤ. ꯅꯪ ꯑꯣꯏꯅ ꯆꯠꯂꯣ." ꯔꯟꯕꯤꯔꯒ ꯄꯨꯟꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯁꯤꯗ ꯑꯍꯦꯟꯕꯗꯨ ꯅꯝꯍꯥꯏ ꯍꯥꯏꯖꯕꯁꯨ ꯉꯝꯗꯦ. ꯃꯊꯥ ꯁꯥꯅ ꯂꯨꯈꯝꯗ ꯍꯥꯏꯐꯦꯠ ꯍꯣꯠꯂꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯍꯦꯟꯕꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯄꯨꯟꯁꯤꯕꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯐꯝꯃꯤ. ꯑꯍꯦꯟꯕꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯪꯐꯝ ꯐꯝꯊꯔꯒ ꯄꯨꯟꯁꯤꯕꯕꯨ ꯉꯥꯛꯄꯤ. "ꯇꯝꯅꯕꯒ ꯅꯪꯍꯧꯗꯦꯅꯦ. ꯄꯥꯏꯁꯤꯟꯈꯤꯕꯅ ꯍꯥꯜꯂꯤ. ꯃꯕꯨꯡ ꯂꯩꯔꯝꯂꯗꯤ ꯅꯪ ꯉꯁꯥꯏꯅꯅꯦ ꯐꯣꯂꯥ ꯁꯥꯔꯝꯃꯅꯤ. ꯆꯠꯁꯤ ꯂꯥꯛꯑꯣ." ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯖꯒꯤ ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯊꯧꯑꯣꯏꯗꯅ ꯍꯥꯏꯔꯛꯏ. "ꯍꯦꯟꯕ, ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ? ꯑꯩꯁꯨ ꯏꯁꯥ ꯈꯪꯍꯧꯗꯦ. ꯀꯃꯥꯏꯅ ꯇꯨꯁꯤꯟꯈꯤꯕꯅꯣ? ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯩꯕꯥꯛꯇ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅꯤ." "ꯉꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈꯤꯅꯤꯀꯣ ꯗꯥꯆꯧꯅ." "ꯅꯠꯇꯦꯗ, ꯅꯣꯡ ꯆꯨꯕꯁꯨ ꯅꯠꯇꯦ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯃꯤꯒꯤ ꯁꯨꯃꯥꯡꯁꯤꯗ ꯏꯔꯣꯏ ꯑꯣꯟꯕꯗꯧꯅ ꯑꯣꯜꯂꯤꯁꯤꯕꯣ." "ꯑꯁ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯦ ꯍꯥꯏꯃꯤ. ꯍꯦꯟꯕ, ꯃꯤꯠꯇꯨꯗꯤ ꯃꯈꯥꯗ ꯌꯦꯡꯗꯕꯅꯤꯅ ꯂꯐꯣꯏ ꯃꯀꯨꯔ ꯀꯩꯅꯣꯝꯃ ꯑꯁꯤꯗ ꯅꯥꯟꯊꯣꯔꯨꯔꯤꯅꯤꯅꯦ." ꯍꯦꯟꯕꯗꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯗꯨꯅ "ꯐꯩꯖꯣꯝꯗꯨꯒ ꯐꯖꯔꯝꯃꯅꯤ. ꯍꯧꯒꯠꯂꯣꯁꯦ, ꯌꯨꯝ ꯍꯜꯂꯁꯤ. ꯇꯧ ꯉꯝꯕꯗꯁꯨ ꯐꯥꯔꯁ ꯇꯥꯔꯦ ꯅꯪ. ꯃꯔꯥꯜ ꯂꯩꯖꯗꯕ ꯂꯩꯁꯥꯕꯤꯁꯦ ꯃꯤꯅ ꯂꯥꯟꯅ ꯂꯧꯕꯤꯔꯅꯤ." ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯒ "ꯂꯥꯏꯖꯗꯣ, ꯑꯩꯅ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯁꯤꯜꯂꯨꯕꯗꯒꯤ ꯃꯤꯍꯨꯟ ꯄꯥꯏꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ. ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯄꯥꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯍꯥꯏꯕꯒꯨꯝꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯊꯣꯡꯒ ꯂꯣꯠꯁꯤꯟꯈ꯭ꯔꯦ." "ꯚꯥꯞꯇꯤ ꯑꯔꯣꯏꯕꯤꯅꯤ. ꯅꯇꯨꯗꯣ ꯈꯪꯂꯒ ꯄꯥꯏꯁꯤꯟꯈ꯭ꯔꯦꯗꯅ." "ꯍꯦꯟꯕ, ꯑꯩꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯈ꯭ꯔꯕꯅꯤ." "ꯍꯣꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯇꯥꯍꯧꯏꯅꯤ. ꯂꯥꯛꯑꯣꯁꯦ, ꯆꯠꯁꯤ.
ꯁꯤꯗꯒꯤ ꯃꯤꯅꯤꯠ ꯈꯔ ꯆꯣꯟꯊꯔꯗꯤ ꯅꯣꯔꯃꯦꯜꯗ ꯂꯩꯔꯤꯕ ꯀꯣꯛꯁꯦ ꯃꯤꯅ ꯊꯨꯒꯥꯏꯕꯤꯔꯅꯤ. ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯖꯁ ꯂꯥꯎ. ꯃꯈꯥꯗꯤ ꯍꯌꯦꯡ ꯉꯥꯏꯔꯒꯦ. ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦ. ꯑꯍꯦꯟꯕꯁꯨ ꯇꯤꯡ ꯏꯅꯈꯤ. ꯑꯅꯤꯗꯨꯅ ꯃꯔꯤ ꯃꯔꯤ ꯊꯣꯛꯈꯤꯕꯗꯨꯗ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ. ꯂꯤꯟꯊꯣꯏꯅ "ꯆꯦ, ꯆꯠꯈ꯭ꯔꯕꯣ?" "ꯆꯠꯈ꯭ꯔꯦ. ꯃꯤꯍꯨꯟꯒ ꯂꯪ ꯆꯣꯡꯉꯤ." "ꯂꯥꯏꯗꯤ ꯅꯠꯇꯦꯀꯣ, ꯃꯤꯅꯤꯀꯣ ꯏꯆꯦ." "ꯍꯣꯏ ꯃꯤ ꯂꯤꯟꯊꯣꯏ, ꯃꯤꯅꯤ ꯃꯤ." "ꯏꯆꯦꯒꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ?" ꯂꯥꯏꯖꯁꯨ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ. "ꯈꯪꯗꯦ ꯑꯩꯁꯨ. ꯅꯍꯥꯟ ꯇꯥ ꯂꯝꯖꯤꯡꯕꯒ ꯐꯨꯅꯈꯤꯕ ꯅꯨꯄꯥꯗꯣ ꯍꯥꯏꯐꯦꯠꯇꯤ ꯃꯥꯜꯂꯤ. ꯃꯝꯕꯅꯤꯅ ꯐꯖꯅꯁꯨ ꯎꯍꯧꯗ꯭ꯔꯦ." ꯂꯤꯟꯊꯣꯏꯗ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ "ꯑꯗꯨ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ?" "ꯈꯪꯗꯦ ꯑꯩꯁꯨ. ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯇꯨꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯅꯥꯅꯣꯅ ꯌꯦꯡꯂꯨꯕꯅꯤ. ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯃꯤ." ꯂꯤꯟꯊꯣꯏꯗꯨ ꯃꯆꯦꯗ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯒ ꯂꯛꯅꯕꯣꯏ ꯀꯔꯤ ꯑꯣꯏ. "ꯅꯠꯇꯦ, ꯃꯥꯒꯤꯗꯨꯕꯨ ꯆꯦ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯖꯥꯠꯂꯣ?" ꯂꯥꯏꯖꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ. "ꯑꯁ ꯂꯤꯟꯊꯣꯏ, ꯀꯔꯟ ꯉꯥꯡꯂꯒ ꯂꯩꯔꯅꯨ. ꯏꯃꯥ ꯍꯣꯏ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ. ꯗꯥꯏꯔꯤꯗꯣ ꯍꯥꯡꯗꯣꯛ, ꯏꯁꯩꯗꯣ ꯈꯟꯁꯤ." ꯂꯤꯟꯊꯣꯏꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ. ꯐꯃꯨꯡꯗꯨꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯐꯝꯂꯗꯨꯅ ꯂꯥꯏꯖꯒꯤ ꯗꯥꯏꯔꯤ ꯃꯟꯖꯨꯅꯕꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯗꯥꯏꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯩ ꯃꯌꯦꯛꯁꯤꯡꯗꯨ ꯂꯤꯟꯊꯣꯏꯅ ꯄꯥꯔꯒ ꯂꯥꯏꯖꯅ ꯇꯥꯔꯤ. ꯀꯔꯝꯕ ꯈꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯀꯟꯅ ꯇꯥꯅꯔꯤ. ꯑꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯂꯝꯕꯤꯗ ꯂꯥꯛꯏꯕꯗꯨ ꯋꯥꯔꯤ ꯂꯦꯞꯇꯦ. ꯄꯨꯟꯁꯤꯕ ꯏꯇꯥꯎ ꯔꯟꯕꯤꯔ, ꯅꯣꯏ ꯈꯨꯟꯁꯦ ꯇꯥꯋꯔ ꯑꯝꯇ ꯌꯨꯡꯗꯕ꯭ꯔꯣ? ꯌꯨꯡꯗꯦ. ꯊꯪꯅꯕ ꯈꯨꯟꯗꯗꯤ ꯌꯨꯡꯉꯤ. ꯑꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯅꯦꯠꯋꯥꯛ ꯁꯨꯡꯐꯪ ꯐꯪꯗꯕꯅꯤ. ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯔꯣ? ꯅꯦꯠꯋꯥꯛ ꯌꯥꯗꯕꯁꯦ ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣꯕ? ꯑꯁ, ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ, ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯍꯌꯦꯡ ꯍꯪꯆꯤꯠꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯇꯥꯋꯔ ꯑꯃ ꯌꯨꯡꯂꯅꯤ ꯍꯥꯏꯒꯨꯝꯗꯤ ꯇꯧꯏ." ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ "ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ. ꯑꯗꯨ ꯏꯇꯥꯎ, ꯂꯥꯟꯅꯗꯤ ꯈꯟꯅꯒꯨꯝꯁꯤ. ꯅꯣꯏꯒꯤ ꯈꯨꯟꯁꯦ ꯗꯦꯕꯂꯞꯃꯦꯟ ꯀꯌꯥ ꯎꯗꯦ. ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯠꯇꯦ. ꯅꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤꯅ ꯀꯌꯥ ꯌꯦꯡꯁꯤꯟꯗꯕ꯭ꯔꯥ?" ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯨ ꯃꯊꯃꯣꯏꯗꯁꯨ ꯈꯜꯂꯤ. "ꯏꯁ, ꯑꯩꯈꯣꯏ ꯗꯥꯆꯧꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ." ꯔꯟꯕꯤꯔꯁꯨ ꯈꯨꯝꯂꯛꯏ. "ꯗꯦꯕꯂꯞꯃꯦꯟꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯅꯤ ꯏꯇꯥꯎ. ꯅꯣꯏꯁꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯉꯥꯏꯔꯤꯕꯅꯤ ꯈꯨꯟꯁꯤꯗ ꯂꯥꯛꯄ. ꯏꯇꯥꯎ ꯍꯣꯏꯒꯤꯗꯤ MLAꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯝꯒꯅꯤ. ꯁꯥꯎꯗꯤ ꯁꯥꯎꯕꯤꯔꯛꯀꯅꯨ. ꯄ꯭ꯔꯖꯥꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ. ꯃꯥꯅ ꯍꯦꯛ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯂꯥꯏꯁꯪ ꯁꯥꯔꯤꯗꯨ ꯃꯉꯥꯏ. ꯄꯦꯟꯗꯕ ꯌꯥꯝ ꯂꯩꯗ." "ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯇꯥꯎ. ꯕꯕꯥ ꯍꯣꯏ ꯇꯤꯟꯅꯕꯒꯤ ꯑꯗꯨ ꯈꯪꯅꯕꯅꯤ. ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇꯦ. ꯈꯨꯟꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯤꯗꯤ? ꯀꯩꯝ ꯈꯜꯂꯨꯅꯨ. ꯑꯩ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯒꯦ. ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯇꯥꯟꯅꯁꯤ." ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯟꯕꯤꯔꯗꯨ ꯃꯄꯨꯛꯅꯤꯡꯗ ꯄꯦꯟꯖꯩ. ꯑꯍꯦꯟꯕꯗꯤ ꯃꯌꯥꯝꯕꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅꯤꯅ. ꯀꯗꯔ ꯐꯗꯔ ꯍꯧꯔꯦꯗꯅ. ꯀꯗꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯡꯁꯤꯠ ꯂꯧꯔꯛꯏꯅꯣ? ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ. ꯁꯛꯇꯥꯁꯤꯒ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ." ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯂꯥꯏꯕꯨꯡ ꯌꯧꯁꯤꯜꯂꯛꯂꯦ. ꯄꯨꯟꯁꯤꯕꯗꯨ ꯐꯩꯖꯣꯝꯗꯨ ꯎꯐꯨꯜ ꯄꯨꯡꯇꯩ ꯇꯩꯕꯗꯨꯗ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕ ꯍꯣꯏ ꯀꯧꯊꯣꯛꯂꯒ ꯌꯨꯝꯗ ꯍꯜꯂꯛꯏ. ꯑꯁꯣꯝꯗ ꯂꯣꯌꯨꯝꯕꯁꯨ ꯂꯥꯏꯕꯨꯡꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯥꯏꯖꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ. ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯥꯏꯖ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯒꯦꯠꯂꯣꯝꯗ ꯊꯧꯔꯛꯏ. ꯊꯕꯥꯗꯨ ꯁꯥꯌꯣꯟꯕꯗꯨ ꯃꯈꯨꯠ ꯁꯝꯂꯒ ꯀ꯭ꯋꯥꯗꯨ ꯆꯞ ꯆꯞ ꯁꯥꯏꯔꯒ ꯒꯦꯠꯂꯣꯝꯗ ꯆꯪꯂꯛꯄꯗꯨ ꯂꯣꯌꯨꯝꯕꯅ ꯎꯔꯦ. ꯂꯣꯌꯨꯝꯕꯁꯨ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ. "ꯏꯅꯦ ꯊꯕꯥ." ꯊꯕꯥꯁꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ. ꯂꯣꯌꯨꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯍꯩꯃꯥ, ꯂꯣꯌꯨꯝꯕ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤꯅꯦ, ꯂꯥꯏꯔꯣ ꯌꯥꯎꯕ ꯂꯥꯛꯏꯅꯦ." "ꯏꯍꯦ, ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ?" "ꯆꯠꯂꯣꯏꯗꯤꯅꯦ. ꯎꯅꯗꯕꯁꯨ ꯀꯨꯏꯔꯦꯅ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯏꯅꯦ ꯍꯣꯏ ꯀꯣꯏꯊꯤ ꯊꯤꯔꯝꯂꯤꯅꯤ. ꯏꯅꯦ ꯍꯣꯏ ꯎꯗꯕꯗꯨꯗ ꯂꯥꯛꯇ꯭ꯔꯕ꯭ꯔꯅ ꯈꯜꯂꯨꯔꯦ." ꯊꯕꯥꯗꯨ ꯂꯣꯌꯨꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ. "ꯍꯩꯃꯥ, ꯅꯪꯅ ꯑꯩꯕꯨ ꯊꯤꯔꯤꯕ?" "ꯍꯣꯏ, ꯏꯅꯦ ꯍꯣꯏꯒꯤ ꯈꯨꯟꯗ ꯂꯥꯛꯄꯅꯤꯅ ꯁꯨꯝ ꯎꯅꯅꯤꯡꯗꯅ ꯊꯤꯔꯝꯂꯤꯅꯤ." "ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ. ꯏꯅꯦꯁꯨ ꯅꯣꯏꯔꯣꯝꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯍꯥꯟꯋꯥꯏ ꯂꯨꯍꯣꯡꯅꯤ ꯍꯥꯏꯍꯧꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯂꯨꯍꯣꯡꯕꯒ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇꯦꯅꯦ." ꯂꯣꯌꯨꯝꯕꯗꯨ ꯌꯥꯝ ꯏꯀꯥꯏꯕꯒ ꯁꯥꯗꯅ ꯃꯈꯨꯠꯇꯨꯅ ꯂꯨꯈꯝꯗꯨ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ "ꯑꯁ, ꯏꯅꯦ, ꯑꯩ ꯂꯨꯍꯣꯡꯗꯦꯗ. ꯅꯨꯄꯤꯗꯨ ꯄꯥꯝꯗꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ." "ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯗꯨꯗꯤ ꯍꯧꯖꯤꯛꯅ ꯀꯗꯥꯏꯗꯒꯤ ꯍꯣꯠꯅꯔꯤꯕ?"
ꯏꯅꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯒ ꯀꯣꯏꯔꯣꯏꯗ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯦ ꯀꯣꯏꯌꯨ ꯄꯩꯁꯥ ꯍꯥꯏꯔ ꯅꯝꯊꯤꯒꯩ ꯄꯥꯏꯔꯤꯕ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯌꯨꯝꯗꯁꯨ ꯃꯧ ꯄꯨꯁꯜꯂꯛꯇꯦꯅ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯗꯨ ꯁꯥꯌꯣꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯥꯌꯣꯟꯕꯒꯁꯦ ꯌꯥꯝ ꯆꯥꯎꯔꯝꯃꯤꯅꯦ ꯆꯥꯎꯔꯕꯅꯤ ꯃꯆꯦ ꯑꯅꯤꯗꯨꯗꯒꯤ ꯃꯥꯅ ꯍꯦꯟꯈꯤꯗꯣꯔꯦ ꯂꯣꯌꯨꯝꯕꯁꯨ ꯊꯕꯥꯅ ꯃꯆꯦ ꯄꯜꯂꯛꯄꯗꯨꯗ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯍꯩꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯊꯨ ꯍꯥꯏꯔꯛꯏ ꯏꯅꯦ ꯂꯤꯟꯊꯣꯏꯒ ꯂꯥꯏꯖꯒꯗꯤ ꯂꯥꯛꯇꯕ꯭ꯔꯣ ꯃꯣꯏ ꯂꯥꯛꯇ꯭ꯔꯤ ꯂꯥꯏꯖꯗꯣ ꯃꯁꯛꯇꯣ ꯐꯖꯃꯟꯕꯗꯨꯗꯅꯦ ꯃꯄꯥꯟꯒ ꯊꯣꯛꯍꯟꯗ꯭ꯔꯦ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯤꯗ ꯃꯄꯥꯟꯒ ꯊꯣꯛꯍꯟꯗ꯭ꯔꯦ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯣꯏꯅ ꯁꯪꯍꯧꯔꯦ ꯊꯕꯥꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯂꯣꯌꯨꯝꯕꯗ ꯊꯥꯖꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨ ꯂꯣꯌꯨꯝꯕꯅ ꯈꯪꯕꯅ ꯍꯦꯟꯈ꯭ꯔꯦ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯏꯅꯦꯅ ꯇꯧꯔꯤꯗꯣ ꯐꯔꯕꯅꯤ ꯑꯗꯨꯗꯤꯅꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯨꯝꯍꯩꯁꯨ ꯌꯦꯡꯗ꯭ꯔꯦ ꯑꯆꯥꯄꯣꯠ ꯈꯤꯇ ꯂꯩꯕꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯏ ꯊꯕꯥꯗꯨ ꯌꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯗꯦ ꯁꯥꯌꯣꯟꯕꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯕꯨꯡꯉꯣ ꯂꯥꯎꯍꯦ ꯁꯥꯌꯣꯟꯕꯗꯨ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯀꯩꯅꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯤꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒ ꯁꯨꯃꯤꯟꯅꯗꯣꯏ ꯇꯧꯏꯅꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯕ ꯇꯧꯅꯨ ꯌꯥꯔꯦ ꯂꯩꯒꯅꯨ ꯍꯥꯏꯀꯣ ꯊꯕꯥꯗꯨ ꯃꯃꯤꯠꯇꯨ ꯈꯥꯔꯞ ꯁꯥꯌꯣꯟꯕꯗ ꯌꯦꯡꯂꯒ ꯍꯩ ꯑꯉꯥꯡꯅ ꯍꯩꯄꯥ ꯁꯥꯅꯨ ꯑꯩꯅ ꯂꯥꯎ ꯍꯥꯏꯗꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯌꯣꯟꯕꯒꯤ ꯃꯈꯨꯠꯇꯨ ꯈꯪꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯏ ꯂꯣꯌꯨꯝꯕꯁꯨ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝꯅ ꯑꯆꯥꯄꯣꯠꯇꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯊꯕꯥꯒꯤ ꯑꯄꯥꯝꯕ ꯀ꯭ꯋꯥꯗꯨꯁꯨ ꯃꯇꯞ 10 ꯂꯩꯔꯒ ꯊꯕꯥꯗ ꯄꯤ ꯊꯕꯥꯗꯤ ꯍꯔꯥꯎꯖꯕꯤ ꯑꯣꯏꯈ꯭ꯔꯦ ꯂꯣꯌꯨꯝꯕꯁꯨ ꯊꯕꯥꯒꯤ ꯏꯍꯨꯜ ꯈꯪꯅ ꯋꯥꯂꯦꯠꯇꯨ ꯄꯨꯊꯣꯔꯛꯇꯨꯅ 500 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯊꯕꯥꯗ ꯄꯤ ꯁꯤꯅꯤ ꯊꯕꯥꯗꯨ ꯄꯩꯁꯥꯗꯨꯗ ꯌꯦꯡꯂꯒ ꯂꯧꯗꯤ ꯂꯧꯅꯤꯡꯗꯕ ꯁꯥꯔꯒ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯌꯥꯔꯅꯤꯗ ꯂꯣꯌꯨꯝꯕꯁꯨ ꯊꯕꯥꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥꯗꯨ ꯁꯠꯄꯤꯔꯗꯨꯅ ꯁꯤ ꯏꯅꯦꯒꯤ ꯀ꯭ꯋꯥ ꯆꯥꯅꯕꯅꯦ ꯑꯗꯨꯗꯤꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯀꯣꯏꯔꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯈ꯭ꯔꯦ ꯊꯕꯥꯁꯨ ꯄꯩꯁꯥꯗꯨ ꯄꯥꯏꯁꯤꯜꯂꯒ ꯅꯣꯛꯃꯤ ꯍꯣꯏ ꯀꯣꯏꯔꯛꯀꯦ ꯍꯥꯏꯔꯒ ꯀꯣꯏꯔꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯁꯥꯎꯗꯣꯏꯅꯤ ꯁꯣꯏꯗꯅ ꯀꯣꯏꯔꯛꯀꯅꯤꯅꯦ ꯀꯣꯏꯔꯛꯄꯗ ꯅꯠꯇꯦ ꯌꯨꯝ ꯐꯥꯎꯕ ꯍꯣꯡꯂꯛꯄ ꯌꯥꯏ ꯆꯠꯂꯨꯈꯤꯒꯦ ꯏꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯌꯨꯝꯕꯗꯨ ꯆꯠꯈ꯭ꯔꯦ ꯊꯕꯥꯁꯨ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯣꯝꯗ ꯔꯥꯁꯤꯁꯨ ꯅꯟꯗꯣꯅ ꯀꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯨꯛꯇꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯟꯗꯣꯅ ꯀꯧꯕ ꯂꯥꯛꯇꯕꯗꯨꯗ ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯊꯦꯝꯂꯒ ꯔꯥꯁꯤꯕꯨ ꯊꯤꯟꯕ ꯂꯥꯛꯏ ꯅꯟꯗꯣꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯅꯝꯃꯒ ꯃꯕꯨꯡꯒꯗꯨ ꯉꯥꯏꯗꯨꯅ ꯂꯩꯇ꯭ꯔꯦ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯔꯥꯁꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯔꯤꯇꯥ ꯅꯣꯏ ꯁꯔ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯦ ꯃꯦꯗꯥꯝ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯣ ꯍꯦꯟꯕ ꯈꯣꯏꯗꯤ ꯁꯔꯨꯇꯝꯒꯤ ꯀꯦꯟꯗ꯭ꯔꯒꯤꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ ꯀꯅꯥ ꯆꯠꯈꯤꯕꯅꯣ ꯄꯨꯟꯁꯤꯕ ꯂꯩꯁꯦꯝꯕꯁꯨ ꯆꯠꯈꯤꯕ꯭ꯔꯥ ꯍꯣꯏ ꯃꯦꯗꯥꯝ ꯃꯣꯏ ꯄꯨꯂꯞ ꯆꯠꯈꯤꯕꯅꯤ ꯃꯦꯗꯥꯝ ꯔꯥꯁꯤꯗꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯐꯥꯊꯔꯒ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯔꯤ ꯃꯦꯗꯥꯝ ꯐꯔꯦ ꯑꯗꯨ ꯔꯤꯇꯥ ꯑꯩꯅ ꯉꯔꯥꯡ ꯍꯜꯂꯛꯇꯕꯗꯨ ꯑꯩꯈꯣꯏ ꯍꯦꯟꯕꯅ ꯍꯪꯂꯛꯇꯕ꯭ꯔꯥ ꯃꯦꯗꯥꯝꯅ ꯍꯜꯂꯛꯇꯕꯗꯣ ꯑꯍꯦꯟꯕꯗꯤ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯍꯪꯂꯛꯇꯦ ꯔꯥꯁꯤꯗꯨ ꯃꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯈꯟꯖꯩ ꯑꯣ ꯑꯩꯒꯤ ꯍꯦꯛ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦꯗꯨ ꯌꯦꯡꯉꯨ ꯅꯣꯏ ꯑꯩꯕꯨ ꯇꯣꯉꯥꯟꯅ ꯇꯥꯍꯟꯕ ꯅꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯃꯦꯗꯥꯝꯗꯤ ꯆꯥꯛ ꯆꯥꯕꯤꯔꯛꯂꯕ꯭ꯔꯣ ꯔꯤꯇꯥꯅ ꯍꯪꯂꯛꯄꯅꯤ ꯔꯥꯁꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯆꯥꯔꯛꯑꯦ ꯃꯇꯝꯁꯦ ꯊꯦꯡꯉꯤ ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ ꯑꯩꯗꯤ ꯑꯉꯥꯡꯈꯩ ꯍꯜꯂꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯍꯧꯈꯤꯒꯦ ꯔꯤꯇꯥꯅ ꯑꯗꯨ ꯀꯨꯏꯅ ꯌꯨꯝꯗꯨꯗ ꯂꯩꯔꯛꯄꯗ ꯔꯥꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯅꯣꯡꯃꯇ ꯇꯥꯗ꯭ꯔꯤ ꯇꯁꯦꯡꯅ ꯔꯤꯇꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯔꯥꯁꯤꯗ ꯉꯛꯆꯥꯅꯅ ꯌꯦꯡꯂꯗꯨꯅ ꯃꯦꯗꯥꯝ ꯃꯊꯟꯇ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯥ ꯌꯥꯔꯦ ꯅꯪ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯃꯄꯥꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯃꯦꯗꯥꯝ ꯑꯗꯣ ꯑꯉꯥꯡꯈꯩꯒꯤ ꯆꯥꯛꯇꯣ ꯏꯪꯒꯗ꯭ꯔꯅ ꯊꯤꯔꯝꯗ꯭ꯔꯤꯕꯅꯤ ꯃꯣꯏ ꯂꯥꯛꯄꯒ ꯍꯥꯏꯕꯤꯔꯛꯎꯀꯣ ꯍꯣꯏꯅꯦ ꯅꯪ ꯄꯣꯊꯥꯔꯨꯔꯣꯅꯤ ꯆꯥꯛꯇꯨꯗꯤ ꯑꯩꯅ ꯊꯤꯕꯤꯔꯒ ꯄꯤꯖꯔꯒꯦ ꯔꯤꯇꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯔꯥꯁꯤꯗꯨ ꯔꯤꯇꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯃꯕꯨꯛꯇ ꯃꯔꯣꯜ ꯂꯣꯜꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯟꯗꯣꯁꯨ ꯍꯜꯂꯛꯏ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯔꯥꯁꯤꯗꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯎꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯆꯥꯅꯅ ꯌꯦꯡꯏ ꯔꯥꯁꯤꯁꯨ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯏ ꯅꯟꯗꯣꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯣꯏ ꯕꯕꯥ ꯅꯟꯗꯣꯁꯨ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ
ꯆꯠꯀꯦꯅꯦꯅ ꯆꯠꯂꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯄꯥꯝꯗ ꯂꯩꯈꯤꯕ ꯀꯩꯗꯧꯏ? ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯗꯣ? ꯔꯥꯁꯤꯗꯨ ꯀꯞꯁꯤꯟꯅꯔꯛꯏ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯍꯤꯛ ꯀꯞꯄꯤ ꯅꯟꯗꯣꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯑꯩ ꯏꯆꯥ ꯂꯩꯔꯦ ꯈꯪꯅ ꯈꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯕꯨ ꯅꯪꯒꯤ ꯅꯆꯥꯒꯨꯝꯅ ꯈꯟꯕ ꯉꯝꯗꯕ? ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯒ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ. ꯏꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦ. ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯗꯤ ꯅꯄꯥꯝꯗ ꯊꯤꯟꯒꯦ ꯂꯥꯎ. ꯅꯪ ꯂꯩꯔꯒ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯁꯥꯏ. ꯔꯥꯁꯤꯗꯨ ꯅꯟꯗꯣꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯟꯗꯣꯒꯤ ꯃꯈꯣꯡꯗꯨꯗ ꯀꯣꯜꯂꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯆꯥ ꯁꯅꯥꯕꯨ ꯏꯟꯊꯣꯛꯂꯨꯔꯦ. ꯑꯩꯅ ꯂꯟ ꯊꯨꯝ ꯈꯔꯒꯤꯗꯃꯛ ꯏꯆꯥ ꯁꯅꯥꯕꯨ ꯀꯌꯥꯝ ꯑꯣꯠꯄꯤꯕ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯟ ꯊꯨꯝꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯤꯒ ꯈꯜ ꯑꯣꯟꯕ ꯌꯥꯔꯝꯗ꯭ꯔꯦ. ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯨꯅ ꯃꯔꯨ ꯑꯣꯏꯔꯝꯂꯦ. ꯃꯃꯥ ꯑꯩ ꯂꯩꯇꯕꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇ꯭ꯔꯦ. ꯃꯈꯣꯏ ꯕꯕꯥ ꯑꯩꯒꯤ ꯏꯆꯥꯅ ꯐꯥꯎꯕ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ. ꯉꯁꯤꯗꯤ ꯑꯩ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯔꯦ. ꯑꯩꯅ ꯏꯟꯊꯣꯛꯄꯤꯔꯨꯔꯕ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯁꯅꯥꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯍꯟꯕꯤꯌꯨ. ꯑꯩꯅ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡ ꯃꯈꯣꯏ ꯕꯕꯥꯅ ꯉꯥꯛꯄꯤꯌꯨ. ꯏꯆꯥ ꯑꯅꯤꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒ ꯂꯥꯞꯊꯣꯛꯍꯟꯕꯤꯒꯅꯨ. ꯔꯥꯁꯤꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯍꯥꯏꯕꯗꯨꯗ ꯅꯟꯗꯣꯁꯨ ꯔꯥꯁꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣꯏ ꯈꯜꯂꯤ. ꯔꯥꯁꯤꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕꯅꯤ. ꯅꯪꯅ ꯏꯆꯥ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯗ ꯑꯩꯅ ꯅꯪꯕꯨ ꯏꯟꯊꯣꯛꯀꯗꯕ ꯅꯠꯇꯦ. ꯃꯃꯥ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯂꯦꯀꯣ. ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯅꯕ ꯀꯗꯔ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ. ꯃꯈꯣꯏ ꯕꯕꯥ ꯑꯁꯦꯡꯕꯅꯤ. ꯇꯥꯆꯧꯒ ꯏꯅꯝꯃꯒꯅꯁꯨ ꯌꯥꯝꯅ ꯉꯥꯡꯂꯛꯏ. ꯑꯩꯅ ꯏꯆꯥ ꯁꯅꯥꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯒ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯞꯂꯝꯂꯤꯕꯅꯤ. ꯔꯥꯁꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯟꯗꯣꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯌꯥꯔꯦ ꯌꯥꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯔꯥꯁꯤꯗꯨ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯈꯣꯏ ꯕꯕꯥ ꯄꯣꯊꯥꯕꯤꯔꯣ. ꯑꯩ ꯑꯉꯥꯡ ꯃꯈꯩ ꯍꯜꯂꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ. ꯅꯟꯗꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥ ꯅꯆꯥ ꯑꯅꯤꯗꯣ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅꯦ ꯃꯔꯥꯏ ꯍꯟꯖꯔꯛꯆꯅꯤ. ꯔꯤꯇꯥꯁꯨ ꯇꯨꯝꯈ꯭ꯔꯦ. ꯆꯥꯛꯀ ꯊꯤꯔꯝꯗ꯭ꯔꯤ ꯍꯥꯏꯌꯦ. ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯍꯧꯈꯤꯒꯦ. ꯅꯟꯗꯣꯁꯨ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ. ꯔꯥꯁꯤꯅ ꯅꯣꯔꯃꯦꯜ ꯇꯥꯕꯒꯤ ꯃꯑꯣꯡꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈ꯭ꯔꯦ. ꯅꯟꯗꯣ ꯍꯦꯛ ꯆꯪꯈꯤꯕꯒ ꯔꯥꯁꯤꯁꯨ ꯁꯛꯐꯝ ꯁꯠ ꯑꯣꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯞꯂꯞꯅ ꯁꯣꯜꯂꯤ. ꯑꯩꯅ ꯋꯥꯅ ꯐꯤꯕꯝꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯒꯤ ꯍꯥꯀꯟꯗ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯀꯥꯏꯅꯁꯨ ꯈꯟꯕ ꯁꯥꯔꯤ. ꯅꯕꯦꯝꯃ ꯑꯩꯅ ꯇꯧꯔꯛꯄ ꯂꯥꯟꯗꯨ ꯌꯦꯡꯉꯨ. ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕ ꯍꯣꯏ ꯍꯜꯂꯛꯄꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯔꯥꯁꯤꯗꯨ ꯁꯛꯐꯝꯗꯨ ꯁꯠ ꯑꯣꯜꯂꯤ. ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯡꯒꯣꯜꯗ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯊꯣꯔꯛꯏ. ꯂꯩꯁꯦꯝ ꯑꯗꯨ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ. ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯗꯨ ꯐꯩꯖꯣꯝꯒ ꯁꯦꯠꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯔꯥꯁꯤꯗꯨ ꯃꯃꯤꯠꯇꯨ ꯈꯥꯔꯞꯅ ꯌꯦꯡꯂꯛꯏ. ꯄꯨꯟꯁꯤꯕꯁꯨ ꯔꯥꯁꯤꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯆꯪꯂꯛꯏ. ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯔꯥꯁꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯏꯆꯥ ꯁꯅꯥ ꯍꯜꯂꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯏꯊꯥ ꯊꯥꯖꯗꯅ ꯔꯥꯁꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯦꯟꯕꯗꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ. ꯃꯃꯥꯗ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯏ. ꯄꯨꯟꯁꯤꯕꯁꯨ ꯔꯥꯁꯤꯗ ꯉꯛꯆꯥꯅꯅ ꯌꯦꯡꯉꯤ. ꯔꯥꯁꯤꯁꯨ ꯑꯅꯤꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ. ꯍꯩꯃꯥ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ? ꯆꯪꯂꯛꯑꯣꯅꯦ. ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯂꯕꯅꯤꯅꯦ. ꯃꯇꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯤꯁꯤꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯔꯥꯁꯤꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ. ꯑꯍꯦꯟꯕꯗꯨ ꯃꯥꯡꯒꯣꯜ ꯌꯧꯔꯝꯂꯕꯅꯤ. ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ. ꯍꯜꯂꯒ ꯁꯨꯃꯥꯡꯗ ꯆꯦꯟꯊꯣꯛꯈꯤ. ꯄꯨꯟꯁꯤꯕꯗꯨ ꯉꯛꯅ ꯍꯦꯟꯕ ꯀꯗꯥꯏꯗꯅꯣ? ꯍꯦꯟꯕꯗꯨ ꯃꯃꯥꯏꯗꯨ ꯌꯦꯡꯈꯠꯂꯒ ꯃꯈꯨꯠꯇꯨꯅ ꯊꯥꯗꯨꯗ ꯊꯤꯜꯂꯒ ꯗꯥꯆꯣ ꯑꯁꯤꯗ ꯏꯂꯪ ꯂꯪꯅ ꯊꯣꯛꯂꯤꯁꯤ ꯊꯥꯅꯤꯀꯣ? ꯃꯥꯅꯤ ꯀꯩꯅꯣ. ꯑꯗꯨꯕꯨ ꯊꯥ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯃꯤꯠꯂꯣ? ꯑꯩꯗꯤ ꯅꯨꯃꯤꯠ ꯊꯣꯛꯄ ꯃꯥꯜꯂꯨꯔꯦ. ꯀꯥꯔꯟꯗꯤ. ꯍꯦꯟꯕꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ ꯑꯩꯗꯤ ꯄꯨꯡꯉꯛ ꯄꯨꯡꯉꯧꯔꯦꯅꯦ. ꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯎꯖꯗ꯭ꯔꯤꯅꯦ. ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯅ ꯍꯥꯏꯔꯤꯗꯨ ꯇꯥꯁꯤꯟꯅꯗꯦ. ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯃꯣꯏꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯀꯟꯅ ꯍꯣꯡꯗꯣꯛꯂꯤꯉꯩ ꯔꯥꯁꯤꯗꯨ ꯆꯥꯛ ꯄꯨꯔꯒ ꯆꯪꯂꯛꯏ. ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯔꯥꯁꯤꯗ ꯉꯛꯆꯥꯅꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ. ꯔꯥꯁꯤꯁꯨ ꯆꯥꯛꯇꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛꯁꯤꯗ ꯂꯩꯔꯦꯀꯣ. ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯃꯤꯟꯅꯔꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯁꯤꯗꯨ ꯊꯣꯛꯈ꯭ꯔꯦ.
ꯔꯥꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯍꯥꯏꯐꯦꯠ ꯎꯠꯂꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯐꯥꯎꯏ꯫ ꯑꯍꯦꯟꯕꯗꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ꯫ ꯐꯩꯖꯣꯝꯗꯨ ꯂꯧꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯊꯩ꯫ ꯇꯟꯖꯥꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨꯁꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯑꯍꯦꯟꯕꯗꯨ ꯐꯣꯟ ꯂꯥꯛꯏꯗꯨ ꯇꯥꯗꯦ, ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯗꯨ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯒ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯈꯪꯀꯧ ꯀꯧꯏ꯫ ꯍꯦꯟꯕ꯫ ꯍꯦꯟꯕꯁꯨ ꯐꯦꯡ ꯆꯣꯡꯈꯠꯂꯤ꯫ ꯐꯣꯟ ꯂꯥꯛꯏꯁꯤ ꯇꯥꯗ꯭ꯔꯣ? ꯍꯦꯟꯕꯗꯨ ꯃꯁꯥꯗꯨ ꯏꯊꯛ ꯊꯀꯠꯅ ꯍꯣꯏ ꯄꯥꯏꯒꯦ꯫ ꯈꯤꯡꯉꯤꯗꯣ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤ, ꯄꯥꯏꯈꯠꯂꯨ꯫ ꯑꯩ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨꯈꯤꯒꯦ꯫ ꯊꯣꯔꯛꯄꯗꯅꯦ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯝꯃꯨ, ꯆꯥꯛ ꯆꯥꯅꯕ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯁꯨ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯑꯦꯟꯖꯦꯜꯁꯨ ꯑꯍꯦꯟꯕꯗꯨ ꯍꯜꯂꯣ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯆꯤꯟꯗꯨ ꯀꯕꯣꯛ ꯄꯣꯛꯊꯣꯔꯛꯄꯅ ꯍꯥꯜꯂꯤ꯫ ꯁꯣꯝꯕꯨ ꯉꯥꯎꯔꯕꯣ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯁꯦ? ꯅꯠꯇꯦ, ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯅꯪꯁꯦ ꯑꯩ ꯅꯠꯇꯕ ꯅꯇꯨ ꯑꯇꯣꯞꯄ ꯂꯩꯔꯕꯣ? ꯑꯍꯦꯟꯕꯗꯨ ꯑꯦꯟꯖꯦꯜꯒꯤ ꯏꯁꯧꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯃꯥꯅ ꯆꯨꯝꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯪ ꯈꯪꯄꯣꯠꯇꯦꯍꯦ, ꯏꯁꯧ ꯂꯥꯡꯉꯛꯀꯅꯨ, ꯁꯣꯝꯗ ꯌꯥꯗꯕꯩꯅꯤ꯫ ꯏꯁ, ꯃꯥꯅ ꯆꯨꯝꯕꯒꯁꯨ ꯁꯥꯗꯨꯅ ꯇꯧꯔꯤꯌꯦ꯫ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗ ꯅꯠꯇꯅ ꯐꯣꯟ ꯐꯥꯎꯕ ꯑꯣꯐ ꯊꯝꯖꯤꯜꯂꯤꯗꯨꯕꯨ ꯅꯪꯕꯨ ꯅꯨꯄꯤ ꯆꯦꯜꯂꯕꯣ ꯍꯥꯏꯕꯅꯦ? ꯍꯦꯟꯕꯗꯨ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯏꯁꯧ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯣꯏ ꯆꯦꯜꯂꯦ, ꯅꯪ ꯄꯥꯝꯗꯕꯗꯒꯤ ꯅꯦꯠꯋꯥꯛ ꯐꯪꯗꯕ ꯈꯨꯟ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯤ ꯐꯔꯅꯤꯅꯦ꯫ ꯁꯥꯎꯅꯤꯡ ꯂꯩꯕꯒꯤ ꯑꯦꯟꯖꯦꯜꯗꯨ ꯑꯍꯦꯟꯕꯅ ꯈꯣꯟꯗꯥ ꯍꯥꯎꯇꯕꯗꯨꯗ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯈꯣꯟꯖꯦꯜꯒꯗꯨ ꯇꯞꯊꯔꯒ, ꯀꯩꯅꯣ ꯇꯥꯇꯣꯟ, ꯑꯁꯦꯡꯕꯒꯤ ꯅꯪ ꯆꯦꯜꯂꯕꯣ? ꯑꯍꯦꯟꯕꯁꯨ ꯑꯌꯥꯕꯤꯅꯤ ꯃꯥꯒꯤ ꯀꯥꯔꯟꯗꯨ ꯇꯧꯁꯤꯜꯂꯛꯏ ꯈꯣꯟꯖꯦꯜꯗꯨ ꯅꯧꯊꯔꯒ꯫ ꯑꯧ ꯆꯦꯜꯂꯦ, ꯅꯪ ꯀꯞꯄꯒ ꯂꯩꯍꯧ꯫ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯦꯟꯖꯦꯜꯗꯨ ꯐꯣꯟ ꯀꯛꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯑꯍꯦꯟꯕꯗꯨ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ, ꯑꯌꯥ, ꯐꯣꯟꯒ ꯀꯛꯈ꯭ꯔꯦꯅꯦ꯫ ꯃꯅꯥꯇꯣꯟ ꯑꯅꯤꯗꯨ ꯐꯟꯗꯣꯛꯂꯒ ꯁꯥꯎꯔꯝꯒꯗꯕꯗꯣ ꯃꯤꯠꯇꯕꯨ ꯎꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯦꯟꯕꯗꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯊꯔꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯨ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯥꯏꯖ ꯊꯣꯔꯛꯄ ꯉꯥꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯅꯣꯡꯃꯇ ꯊꯣꯔꯛꯄ ꯎꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯒ ꯌꯨꯝꯗ ꯍꯜꯂꯤ꯫ ꯑꯌꯨꯛꯇꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯃꯍꯧꯁꯥꯒꯨꯝ ꯂꯥꯏꯖꯍꯣꯏꯒꯤ ꯈꯨꯟꯗꯨꯗ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯑꯍꯦꯟꯕ ꯂꯩꯁꯦꯝꯕꯠ ꯑꯃꯠꯇ ꯂꯣꯏꯅꯔꯛꯇꯦ꯫ ꯃꯥꯒꯤ ꯀꯀꯥ ꯆꯥꯎꯕꯒ ꯑꯣꯏꯅ ꯂꯥꯛꯏ꯫ ꯂꯥꯏꯖꯍꯣꯏꯒꯤ ꯈꯨꯟ ꯌꯧꯗ꯭ꯔꯤꯉꯩ ꯂꯝꯍꯥꯡ ꯃꯇꯦꯛꯇꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯗꯨ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯔꯝꯂꯒ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯅꯨꯡꯁꯥ ꯃꯉꯥꯜꯗꯨꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯏꯔꯪ ꯂꯪꯂꯤꯕ ꯂꯧꯕꯨꯛꯀꯤ ꯏꯁꯤꯡꯗꯨꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗꯨꯅ ꯌꯩꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗꯨꯒꯤ ꯐꯖꯕꯗꯨ ꯌꯦꯡꯅ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯀꯦꯃꯦꯔꯥꯗꯨ ꯄꯨꯊꯣꯛꯂꯒ ꯐꯣꯇꯣ ꯄꯪꯀꯥꯞꯇ ꯀꯥꯞꯄꯤ꯫ ꯆꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯀꯀꯥ, ꯒꯥꯔꯤꯗꯣ ꯈꯤꯇꯪ ꯇꯞꯅ ꯊꯧꯕꯤꯌꯨ, ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ, ꯐꯣꯇꯣ ꯅꯝꯒꯦ꯫ ꯍꯣꯏ꯫ ꯆꯥꯎꯕꯁꯨ ꯒꯥꯔꯤꯗꯨ ꯈꯤꯇꯪ ꯇꯞꯊꯅ ꯊꯧꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯞꯇꯛꯅ ꯁꯣꯔꯣꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯅꯨꯄꯤ ꯈꯔ ꯂꯧ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗꯨꯗ ꯍꯥꯟꯅ ꯂꯩꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯂꯤꯊꯣꯛꯂꯒ ꯀꯦꯃꯦꯔꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯅꯕ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩ꯫ ꯇꯥꯟ ꯆꯥꯅꯒꯨꯝꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯇꯣꯗꯨ ꯁꯠ ꯀꯥꯞꯄꯤ꯫ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯇꯣꯗꯨꯗ ꯇꯥꯔꯤꯕ ꯂꯥꯏꯖꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯀꯥ, ꯒꯥꯔꯤꯁꯤ ꯑꯝꯇ ꯈꯥꯝꯃꯨꯍꯦ꯫ ꯆꯥꯎꯕꯁꯨ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯆꯥꯎꯕꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯅ ꯒꯥꯔꯤꯗꯒꯤ ꯌꯥꯝ ꯐꯤꯡꯅ ꯀꯨꯝꯊꯔꯛꯏ꯫ ꯈꯣꯡꯊꯥꯡꯗꯨ ꯊꯨꯔꯞ ꯊꯥꯡꯂꯗꯨꯅ ꯂꯥꯏꯖꯅ ꯂꯧ ꯁꯨꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯕꯗ ꯃꯥꯅ ꯊꯣꯛꯂꯛꯇ꯭ꯔꯒ ꯂꯧ ꯁꯨꯔꯒ ꯂꯩꯕ꯫ ꯁꯤꯌꯥ, ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯍꯩꯁꯤꯡꯕ ꯁꯥꯔꯗꯅ ꯑꯁꯨꯛ ꯁꯥꯕ ꯅꯨꯡꯁꯥꯁꯤꯗ ꯂꯧ ꯁꯨꯕ ꯈꯪꯅꯤ꯫ ꯉꯁꯤ ꯃꯤ ꯐꯨꯊꯒꯦꯕ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯅ ꯂꯧ ꯁꯨꯔꯤꯗꯨ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯂꯧꯔꯤꯗꯨꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖ, ꯅꯪ ꯁꯤꯗ ꯂꯥꯎ꯫ ꯄꯨꯟꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯧ ꯁꯨꯔꯝꯕ ꯃꯌꯥꯝꯗꯨ ꯃꯃꯥꯏꯗꯨ ꯂꯣꯏꯅ ꯂꯩꯊꯣꯛꯅꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯑꯃꯨꯛ ꯅꯣꯟꯊꯈꯤ꯫ ꯂꯥꯏꯖꯒꯤ ꯊꯋꯥ ꯁꯥꯗꯕ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯑꯁꯣꯝꯗ ꯃꯤꯍꯨꯟ ꯐꯠꯇꯕ ꯅꯨꯄꯥꯗꯨꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯐꯨꯗ꯭ꯔꯨꯞ ꯐꯨꯗ꯭ꯔꯨꯞ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯐꯠ ꯆꯤꯡꯈꯠꯂꯤ꯫
ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯃꯤꯠꯀꯗꯨ ꯈꯨꯖꯤꯜꯂꯒ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯤꯛꯂꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯂꯧꯁꯨ ꯍꯥꯏꯅ ꯀꯅꯥꯅ ꯍꯥꯏꯒꯦ? ꯑꯁꯨꯛ ꯁꯥꯕ ꯅꯨꯡꯁꯥꯁꯤꯗ ꯅꯪ ꯅꯃꯥꯏꯗ ꯊꯨꯒꯥꯏꯌꯨꯔꯣ?